Pauchadimpum Uivamer Uipa Karab de Tauzeri. ADC Bilbo Assembly Session the Putuktuna Kanagadabani, Asum. Manipur Hill Areas Autonomous District Council Bill 2021 Bo Select Committee the Thadagari and a Pause Karada Fontola Kipa Wafamatu Manipur. Legislative Assembly Rule of Procedure Amadi Conduct of Business Kimayuktani Haina. Asongi Federating Body Ambo Oriba Tankul Katamno Saklo. TKS ki President Semri Rising the Fondogre. Wafam Sing May Rung the Lava Adim Zadi Complex the Lava Achongi Office the Palmi Singonaba Amada Fondoki Bane. Maramakatan High Hill Areas Committee the Fudhokivaville Asina ADC the Mapangal Hamnaba Made. Hill Areas ki Pangpam Tokwak Sing in Tina Fanganba Ngamgani. Sahika Sing Miss na Villa Sigi Matang the Nasipo Hunda to the Lakli. Indian Constitution na Ayapa Piba Provision Sing Yauriba Bill Asibo. State like na Chanabi Yaroi Haigatoribra, Karigumba State Asikilang na Chanabi Yaroi Harabadi, Langakasilikil Oidre Hinelaway. Hill Areas Committee na recommend Tauduna Cellul Miter Singi Makada Manipur Hill Areas Autonomous District Council Bill 2021 CCM Kibani. Adova Bill Assembly the introduced the Ukrabamatung Select Committee the refer Tauduna. Tambagi Tawang Indian Constitution Bo Konkoinava Am Oina Tokani Adsumhana Makatana Ike. Makatarakwa Atop Powder. CBSE की क्लास 10 12 के एग्जाम फल लाउ थोगरे यूनाको स्कूल की वेना क्लास 10 द माइरोई चाद चाम पास तौगरे सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE ने लौब क्लास 10 नबदी 12 एग्जामिनेशन की फल ngasi लाउ थोगबदा अमीडी इंटरनेशनल स्कूल नोएडा के मानियक यादव न क्लास 10 की टॉपर नबदी बुलंदशहर दिल्ली पब्लिक स्कूल की तानिया सिंह न क्लास 12 की टॉपर तागरे Palau Tok was the state as you in a Unaco school, Kongman get class 10 the Mairoi Chada Samba Pasta gay. Loin in the class 12 Q and the Mairoi Chada Marfutrama Fan, Tasmik Taruk Sono, Pasto to the Manipur gay. Yamanjin Tava CBSE School Amawari. School Asigi in a class 10 the Lima Pokwam, Senita Amadi, Aus Mr. Nasada, Marfudramanga, Dasmik Mari Fantuna Arba position Tage. Sriya Das Nazada Marfudra Mari Das Magnifan Chatun Anisuba position Amadi Sani Swipum Nazada Marfudra Homtoy Das Mekani Chatuna Om Super position Tabangam K. Examination as the school Laziku in Nazada Marfudra Dagi Chama Fogim the Fangbangam Mairoi Taramaga Yauke. Sada Marfudaki Marfugamapan Popogim the Fangbangam Mairoi. Contraganifan Sada Humputra Dagi Humputra Mavan Popogim the Fangbangam Ba. Mairoi Humputara Tared Amadi Chada Humpu Dagi Humpugamapan Paupa Pangangam Ba. Mairoi Umputra Matoi Yauki Haire. Class 12 Kiwena Daisy Idang Mayumna Chada Marfudara Tare Dasmik Taruk Fangduna Anba Poison. Moirang Dem Denison Maitain Chada Marfudra Mari Dasmik Nifan Chatunani Suba Amazon. Maitingo Ning Tem Kundok Nambana Chada Marfudra Humdoi Fangdun Om Suba Poison Take. Examination as the Mahiroi Mafana Chada Marfudra Tagi Chama Fawa Kimang Discord Dovangam K. Mairoi Taragam Doina Chada Marfudagi Marfuapan Pawa. Mairoi Humbudrani to in the Chada Humbudra the Humbudram upon Pawa Made. Mairoi Marfudramana Chada Humfu the Humpuapan Pawa scored Dobangam K. Nasifa Lautokiba Sida India Pumbada Wina Class 10 Vote Exam the Bakok Tarba Amity International School Gate. Maniyak Jadab Nambaks Tamagaman the Samanga Fangam to the Chada Chama scored Dobangam K. Lunar Class 12 K examination the Makok Tarakravi Delhi Public School Game Hiroi. Tanya su Chada Chames Kotobangam K. CBSE की class 10 की examination असिद पुन्ना महिरोई लाखो लिसिंग मरफुट्रा हुमदोई चांपन हुमपुट्रा निपान सारोगी आखे मासिकी मनुंगदा महिरोई लाख तरागमपन लिसिंग हुमपुट्रा तरुक चतुक हुमपुगा निपान पास तोबंगम के सही असिगोइना नुपी महिरोई सिना नुपा महिरोई सिंगदगी पास तोबगी सांग चादा 1.41 हेन की सही असिदा महिरोई Lagan Lising Contraga Taruk Japan Marfudra Humdoina, Chada Marfudra की मदद से स्कोर दोगे लेकिन महिरोई लिसिंग हमपुगा मरी सापन चुना निफाना चादा मरफुद्रा मंगा की मदद से स्कोर दोबंगम के सही है कि वनदी CBSE के एग्जामिनेशन असिदा टॉप 4 सिंगल लिस्ट हो किदे मजी महिरोई सिंग भरता अमना अमा यंगथीना बगी सांग अंताना द पाइहत पथौसिला मने अमरोम का क्लास 12 एग्जामिनेशन की ओना एग्जाम था के अपन महिरोई की मनुंगदा चादा मरफुद्रा नि थोय दशमिक तारियत अमा पास दोगे Minister Kim Ni Makada Yum Sanana Batorang Dogre. Kaxing District Ki Manung Chanaleva, Hyanglam, Yaran Maidaki Sahimapan Katangai, Mama Mafa, Animak Lake Rabin Pimasa, Amakidni Nama fell or Padage.
Manipur Lenga Chief Minister Gimbi Makada Zenim Sostan the Lemna Laying Chataduna Made. Operation Dagduna fail or Bakini Lautokrabatung Yum Chana Batorang Tobo Gre. Apok Pinuna Kana Pinipimasa Atugimabung, Wainam Dina Allies Irab would say Kunga Marina Yamna, one joke Sarage. Khangminnase Zahima Fan Kakang Haribi Masan of Yedu, Yetang Bakini fail or Kibane. Our Vimu Adugima Power to Manipuda Nungtigi Fong Pau Siam with the Fong Krabamatunda. Power the social media the Fox and Sandor Pedagis Minister, Bayangi Poktak Matungi Manaufa, Boy Elias Rajendrona. Masa Maglactoni Mungadogi, our Anna, Adu Urabatunda, Angang Pimasa, Adu Basiamgi Poktak Matungina. Zenemski Kangbu Amalaktuna Lokalabatunda, Failware Bakidni Adulatoki, Loisan Ipung Adugijum Amasana Bamadi, Nabimasa Adugimabung, Wainam Tina, Masagas Anagata Batapagama, Bigani Hennesiam the Laktoki Bane. Siam the Laktoki Badungasi, Siam Gibanau Boy. DC Kaxing Chamorjit Salab, Mafamatu the Laktun Jumadu, Sabada Sankadabasan Pamabade, Yumtak Kupnerabatin Kusinakre, Yum Sabada Sankadabatin Nadu, DC Kaxing Chamorjit Namhaki, Lanai Sanpam the Kipivani Hire. Hiramasigamari Ledan Yanglam Grampansaki Frathan Elangbam Santi Balan High, Lambigi Kudong Tiba Taduk Amada, Apok Palaki Matung, Apok P. Mamaso, Masagianaba Amanalaki Dabade. Makogi Sahima Fantangari Masanofiasi, Kangodana Kidney Nama Yarakta Badagi, like Club Amadi. Maida Vibes in Honabidano social media Kutanga, Miam Daki Matang Nirapadagis Minister, and Berengina Kong Yoruktunum Haki, Mananupa Tarakuna Sang Basan Pamputok Piduna Layang Badage. Housing Nava for Matung Makwagi Film Soklaba, Jimblai Kari Yangluraba, Yangluraga Jumama Savina Batarang Tarupa, Astamatin Pang Siamna. Special Vagas Ama Lamaitong, CD vlog the Hablok Padagasi Fagas, the Dukisan Pamadu, and Hangasita Kusinavane. Yumadus have the Sangba Jinkazu, Kaxing DC, make a Gilanai when a Tangbang Pirakpa, and Boy make a Jamlabas and Pumpsing Tangbang Pirakpa, Loina the Tangbang Pirakpa, Punamapataka Fondoke. Magna Makatan High Minister and Biren Gasigum Badlaira Bamiam the Piriva, Tangbang as it target for Fondo Pogaloida, Manung Anchina Swatan the Lady Yang Lam Kungang Asida, Zalziban Mason Kimakata Paikali Batabak Torum Singasi, Ambaloiri Ibabo. Maigi pipe ke awat pa hoba ke adilai masida thabak tawbe department ki miyo china pai kale thabak asida light hop laita na basiam na miyang sangbiton hiang lam ge miam da pipe ke sing barik amatur busu thakba phangan na bagi khudong chaba du birabadi hiang lam ge miam nangam kai laita na thagat pa phongdok sagani hai ge TG Higher Secondary School gi entrance result chanaba yaroi All Kaksing Student Union Sadul Kas ki mahiroi sing awangba thaki mahi tamlaganu haribra TG Higher Secondary School ke entrance result chanabi yaroi and All Kaksing Student Union Aksugi Publicity and Public Relations Information Secretary Ronald Singh na kudek pitu na tador pa zero laman haire zero lesin hai matamamada sok na samna pa yade hai dona tonghana inthok pitu na hantana thampiram lava loi kanglup asi haujik maksu kanglup asi sakot pa yade awang mata ki mai masin tampi yaroi aivalenga ki arun bezenda lairafra han singna ba phaure Masigi Mayak Laraba Kudam de Central University ki thak tawan Kraba Manipur University ki admission process the Central Norms and Bidava Amadi and the TG Higher Secondary School ki science stream Amadi art stream ki admission eligibility the reservation norms and Handavana school class ki wina art Mairoi Manga Amadi science the Mairoi Mari ki mingkak to Yaulakpa asini haire Zero lesson high TG Higher Secondary School ki syllabus session asiguna science stream da Mahiroi Chamari Amadi art stream da Mahiroi Chahum Canada Bagi eligibility wherever Mahiro Singilis Amahukiba July Kunda Thorake School Lasina Semzaba admission norms ki matung in a direct admission Panglaban trans test Kalaba Made Tongan reservation sit there admission Panglaba Singilis Thorake Libak Divan a Togleba list adu da Sedul Kaski Mokwan of Panglaba Mahiro Singbo unreserved category that's Anhanabagi Sanahan Bagi Mahota Sedul Kaski reservation that Tumak Tambirake Masi reservation norms ki Wamadani Masina Tumak Sanabatara Badi Sedul Kas Mahiro Sing TG Higher Secondary School da art Mahiro Manga Amadi science da Mahiro Marida Gihana Tampi Yaroi Ibane Masina Tangli Sedul Kaski Mahiro Sing Ong Bataki Mahimasin Tampi Yaroi Ibasne reservation norms Sanhaloi double Lairagadi Kanglupasigi Mahiro Sing unreserved category da Tumak Singhan Sanhan Biban Hena Fare Hiramasida Lenga Education Minister Education Commissioner Director Education as somebody Marilena Bo official Singato with a Miang Changwituna admission process as sitting in Biduna Kanglopasi Mahiro Sing Bawang Bataki Mahimasin Tamba Pangan Binaba Honor Trabadi Aksu Kax in the Kanglopasi Mianga Kosamnaduna Makal Makakiagi Kongzang Changchilagani Hari Nagalamrum the class 7 Pavuna August Taret Fabu Suti Sang Dokre class 8 Amasung Masigi Matakina physical class Hauragane
State asida COVID ki positive case hengalakpana maram oraga public interest government aided private school yauna CBSE da affiliate tawriba school zeng thaji kunmari foba suti thado kibadu makatara government ngi maike dage state asigi hauzik oriba phibam ase assess tawraba matungda July 15 dage class heta masung masigi mathaki class and physical class tawnar banga simarifu sarkar ki education AS ki commissioner as Gyan Prakash na order mathokre order adu da haribadi government ki maike dage state asida hauzik oriba COVID ki situation jauna sei taragani thoi amasung masigi matakta laiba singi vaccination gi rate reassess tawre sahi taragani thoi ki makada laiba angang singa si haujuk phoba vaccine kap tawa asina COVID ne hena khudung thingai oi maramaduna sahi taragani thoi ki makada laiba angang singa sigi halta masung safety gi mari aina na mathau tawa precautionary measures sing lokhut paga loina na sahi kangrup asigi makada laiba angang singi wenadi government aided private CBSE da flat tawriba school sing physical class tawa ya kiroi public interest class 7 forward given school sing asi August 30 forward makata na thong thingi gane aduma po class 8 amasung masigi matakta class sing giwen di government issue tawriba COVID-19 gi SOP COVID appropriate behavior amasung guidelines sing hang physical class sing chatharagani haire maragasida humputra ma fun positive poire humfugani thoi recover tawkre Manipur Sarkar ki Directorate of Health Services ki COVID control room dagi kasi thadorpa charol mana Auki bapung kunmari da punna miyoy humpura mapan COVID-19 positive boy ke ato ka miyoy humpugani to hina COVID dagi recover tawdone discharge tawke Auki bapung kunmari da Manipur pumbagi wana punna miyoy sangfon kuntra ga taru COVID test tawbada miyoy humpura mapan COVID positive boy to na positive boy bagi sang sada Nifan dasmi mari boy ki COVID na maram oidan miyoy ama phoba sikhiba laiki de Hazu phoba da Manipur pumbagi wana COVID na nadu na sikhiba missing lisingani chama kunga mari ne None landslide ki thakdok matung mayung na dhanava NF railway na IIT Guwahati amasung MU gi expert singi mal laugadore Augi bajun kun gamapan gi ahing dong yai pung taraga mathoi makhairum taba matamda None district ki makuam da landslide thok tana misimina kaya nang kiba ki thakdok ado matungda mukhana thok tana pa North Eastern Frontier NF railway na Indian Institute of Technology IIT Guwahati Manipur University amasung atai experts institution ke aga makhata na khana nai nagadore North Eastern Frontier railway na paikhalak liba khongthang hasimar waina asigama national disaster asimatung da tholok pathing na bagidamakta madik jaba technical and precaution sing lohna na bagidamakta ne North East Frontier railway ki senior officer lamana phongdo kibada handak done district ki lebak thipa thawdu adu da miu yankai ki taruk hena sikre kaya mana soga panangkre maramaduna asigamba khudong thiba thawdok singa se madungda mukhana mayuk na dana wasing ki lam oibagi mathakta landslide grown area wariba Landslide for Nigeria wariba Manipur da railway project sing pai khana ba hona bada experts sing opinion sing loba mathau tai masiga loina na sing slope sing asida mathau kram na railway track sing asi semgadaba made Zaribam Impal project ki assessing asi hena ningthina monitor tawna da bagida bagda ningthina planning tawba mathau tai landslide ki thawdu kasi mari lenan environment impact assessment amasung social impact assessment asi ningthina naina ba change landslide ki thawdu ka tu laikitra sing imung manung da permanent employment ama pd foba Railway ki maike dagi noni amasung kangpok pedestal lairiba chai sing asigi manakta lairiba construction agency is the contractual employment sing piragani landslide ki thawdu ka tu mama fa ani mak laikitra ba orphan angang hum da railway ki maike dagi angang sing aduna graduate phawa ayat pa apan ba mata yaudana mai sing tamba yana na ba makoi ki mari mata ki bank ki account da education expenditure sing adu deposit tawragani Nagaland dagi si sang yaudava laigoi proper drug sing sarkarna athing bathamgre Melil oiba document sing jaugdana Nagaland dagi langoi purka state asida lakpa gari sing Indian Forest Act Amendment 2018 amasung Manipur Forest Rule gi matungina sarkarna khudak dagi athing batham le are Kangbokbi Divisional Forest Officer DFO encourage na thoki ba notification amagi matungina valid oiba document sing yaugdaba Nagaland dagi langoi purka lakpa truck amata Kangbokbi Forest Division area da sanglakpa yaroi Hariba thing basi ke mayuk da Dimapur ki lengoi puraka lakpa gari sing sis da wana truck na ek asigi matungina fine tawgane Dimapur ki lengoi puraka lakpa yamlaba truck sing na transit bus amata yawdana Imphal Dimapur lambi ke forest bid officing power ka chatpa asina nomad state executive da lupa lakh hongi me da revenue mange maramaduna Kangpopi Forest Division ki jurisdiction da legal action amata mayuk na dana mari leina ba singna requisite royalty amadi transit ki pinada ba khangale are Amarum da garang Dimapur ki lengoi puraka lakpa tata truck difan modvung range forest na phajin khibado
थादोक्तगदी हौकिब जुलाई कुनमाथोई अहिंग नोंयाइदगी इम्फाल दिमापुर लंबी नेशनल हाईवे नंबर 2 थिंजिलगनी आना तौरंबदु यासिनब पुरकपदगी हांदोखरे ngasi Manipur Drivers Association MD Secretary Khetri Mem Sanjoina Pangdokibada Morphung Range Forest Nagarang Dimapur dagi lengoi pudun lakpa truck gari nifan phajin kiba adugi matangda ngasi Manipur gi Minister N Biren amasung Forest and Environment Minister Thongam Biswajit ani gi miyang makada DFO kang pokpi amasung Morphung Range Forest ki makok tongba official singa MD ga phun phamina duna phajiloba truck gari nifan adu thadokpa haina jasinaba purakba loinana gari sing adu thadorapadi matam kaktani Imphal Dimapur lambi thingbagi khongjang chathagani hana torombadu handokle unload tawkhiba lengoi singsu amukhanda pithokpa haina janaba purakle haike nupi maza amagi punsi tem sing darambagi matangda commission na chenaba sing phagana na police ta khangan gre Manipur Human Rights Commission ki acting chairperson Khaite Manegi koram na ngasi lokhat ki bak case amagi proceeding ta tha asigi tareta nupi maza amagi punsi pu tem sing darambani haiba sora kaitel dagi Azad Khan Sahi Yankai Taret Apok Jaima Koba Mui Amova Father Haki Matagda, Lokat from Topal Logi Tapoxing Lokanaba direction Bigre. Taudogi Matanga, Kaxing Drisiki Sora, Maringlikaidagi, Itabi, Baby Kobi, Social Worker Amana. Petnazar Waitan of Protection of Human Rights Act 1993 Section 2 Kimakada Commission da Wakala Kibane. Petnazar Wakada to the Taudogi Matanga complaint report Amakaxing. Police station the Fal Tauki, Atuka Tauduk as the General Asigi Matagda. Logi matungin na lakot pam thok pathabak sing lokhat pinaba haja ki hare adumanama police ki maiki dagi lakot pam thok pathabak sing lokholak tabadagi senari pamiyoi sing hauju phawa fadan laira kibani anasu commission da wakat ke commission da wakat asigi matang da case ama lakot pagal loina ngasi sathagi proceeding da thodok adu da senari pamiyoi sing fadan lokot pam thok ba logi thabak sing lokot na director general of police kaksing ki SP amasong kaksing police station ki OC da direction pi kibani hare nagalamarwam da kar manung da sanai yunai rambagi fare Ngasi numidang pung mapan rom tabada Porompat Police Station ki manung channel iba Star Sporting Association Porompat ki lampakta Hyundai i10 car MN03A 7104 manung dem Falis Commando ge SIK3 awang laikai KIYC mehadagi Khalif Eli Saver masong Commando person amaga loinana novi aniga puna sanai yunai raga leram badagi laikai gi mera pai bi amasung club sing ki miyo sing fare gyana makoi sing adu fana rabu khona badagari adu Tauraga chen kita buhwana badagi miyamna thatuna phakibane thauthogadu sauthorakpadagi Porompat Police Station ki person sing laglaga makoi mari adu faraga police station da pogre aire amrom dana samu makhungdagi gari huran kiba BDF amagi mathakta charge sheet fal lan kalakre Kwairambal Kaitel da manamasing laiba lakpa miyu amagi hero flash da gari amami kup kharadang samu makhungda khambada city police station da ki traffic police da transfer tarukiba BDF person amada gari masa atu buhuran ke bathodok mari lena city police station na egozadu ki matak da CJM Imphal West charge sheet file angkhalak padagi BDF person oramba miyo do matang thagi kuni thoi da court lakna na ba CJM Imphal West na khangan gre hero Fraser gari huran kre aba tawto kasi hoki balising ani taraga mapan gi November taraga daret ki namidang pungni pan makhairom taba adoi da gari mafu aduna kaitel da mana masing khara laige aiduna hatu gari sol londana sama makhung da thamlambane Madu da sakang da ba miyo amana kham da thamliba gari masado lambi da thawraga satkibadagi khudak da gari mapu aduna city police station da complaint lan khatke police na gari atu ki khongkul liba da gari masa atu langthabal lep mayai lekai da ki haisnam pele sahi kun gani fan afok pal leike da ba as ibu hanbina sagol ban nefram manjor ki killing field ground maya da gari masado thawduna leram badagi pungsing khara ki matung da miyo atu ka kona da gari atu ka punna phagat ke Faraba miyo da police na makata na guhang pong sa tabada pele na police da kung kiwa wafam sing de pele se BDF ki person na muhina city police da ki traffic police Imphal West transfer tawra kibane ekoi sa se regular drug user amuhina heroin number 4 to na sinai ana kungke aduga heroin number 4 nung tigi stana da bahona bada sel laita bada ki mamang da miyo ki ada ki mobile phone amati atai polam ke huran ke bada dok da kana gumba miyo yamatana ekoi sa si phaki ba ki dok sing laiti hai ke Police na sadarpan bas degestan adu ka mari leitana CJM Imphal West na ekusasi hauke belising ani taraga mapan ki November taraga ni panda judicial custody man peke rimana siki makha tarak pud Imphal West ki SP na gari huran bagi thawdok adu de chena ba traffic police Imphal West na mataw toromba BDF person adu sahi adu ki November kunda BDF ki membership dagi kakthale ana order oina thoke case siki mari leitana gari masa adu ki mapuna CJM Imphal West da gari adu ki Zima application file lang khalak padagi gari masadu gari mapuda makona khusina kre tawdoga siga mari lena na city police station na ekwisa siga matak CJM Imphal West sa set pal thang lang khalake
ꯐꯥꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯣꯔꯦꯁꯇꯤꯡ ꯀꯣꯔꯠ ꯑꯁꯤꯃꯛꯇꯗ ꯆꯠꯊꯅꯕ BDF ꯑꯣꯏꯔꯝꯕ ꯑꯦꯒ꯭ꯋꯤꯁ ꯑꯁꯤꯕꯨ ꯃꯊꯪ ꯊꯥꯒꯤ 12ꯗ ꯀꯣꯔꯠ ꯑꯁꯤꯃꯛꯇꯗ ꯂꯥꯛꯅꯅꯕ CJM ꯏꯝꯐꯥꯜ ꯋꯦꯁꯇꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ MLA 10ꯗ ꯄꯤꯈꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯨꯔꯨꯡ ꯆꯠꯄ ꯌꯥꯎꯔꯦ MLA Dr. Osam Devenbu Manipur Pollution Control Board ki chairman ohenkibo order high court na suspend tawgre Hougiba February 19 amasung March manga da taragani thuisuba Manipur State Assembly ki mikhal tangka kani thona pangtholaka March tara da vote masing thiduna result lak tholaba matung BJP ki Chief Minister NP Renulu Singba anauba ani subalega linglak padagi tha asigi taragani panda pangthogiba Lebaga asigi presidential poll ki mang onana tha asigi taraga mari de BJP ki MLA tarabo lenga ki tongan ba vote agency commission singi chairman ona khandona masigi appointment chief minister masamagna MLA tarada amount to wena khusina duna MLA singna sars logduna thabuk paiba hongnarak labasu MLA tarada pikhiba appointment singa doki manungda amagi mayuktadi high court of Manipur da challenge tawrakpadagi kona state tawduna gurung chatpa yawrakle Thaasi ki taraga mari da BJP Manipur Pradesh ki thawbobi amaga MLA taraga da thindokiba appointment sing adugi manungdagi High Court of Manipur challenge tawruklibana wapagai Assembly constituency dagi pangthokiba mikhalasida BJP ki ticket da karakiba Dr. Osam Devenbu Manipur Pollution Control Board MPC bi chairman oina hafkiba ki order adugi mayokdani MLA si board asi ki chairman oina appointment pikiba ki mayokta High Court of Manipur da wakalakliba petitioner aduna mamangi Taraga Matoi Suba State Assembly election da BJP ki ticket da Bisnupur district ki oinam Assembly constituency dagi Karakiba musung board asigi chairman on appointment pikiba Laisram Brada Kishore Sayum puga mga apokpa laikitaba il nitai kainu thongka makhalai kai dagini Tahasigi taraga mari da Secretariat Forest Environment and Climate Change Department puriba Additional Chief Secretary na thokiba order amada MLA Dr. Usam Devenbu board asigi chairman oina appointment pikiba loidana harbo order atumak namit tumak da Chief Minister na magi office da MLA asta hak thengna na khusina kibane aduba petitioner wariba MLA El Radha Kishore tha asigi taraga mapanda High Court of Manipur da phal tawrakiba civil writ petition amada pongdoraklibana Manipur gi lenga ki Additional Secretary Forest Environment and Climate Change da MLA Dr. Usam Devenbu Manipur Pollution Control Board ki chairman oina khanbagi pikiba appointment order ado Water Prevention of Control of Pollution Act 1974 ki Section 5 Clause 3 amsong Section 6 Clause 2 amasong July 9, 2021 the Forest Environment and Climate Change Department thokiba notification Rule 2 Clause 3 Clause B ki mayuktani aibasne maramdina bidasida loisangasna thokiba notification rule da Manipur Pollution Control Board ki chairman ki dhamasi sahi oigadabani hana phongdokibani Civil writ petition asigi petitioner oiriba Laisram Radha Kishore masamak Water Prevention and Control of Pollution Act 1974 ki Section 4 ki makada July 2013 da board asigi chairman oida appointment pikibani maramasna board asigi chairman ama pharmacy puduna thabak tawgadabani aiba sahi ahumadu ki matam sudri haibasne masigi damate Additional Secretary Forest Environment amasung Climate Change na MLA Dr. Usam Devenbu tha asigi taraga mari da board asigi Chairman when a Kali I don't talk about order to suspend at the state of you Harakibane. Lloyd and the board as chairman Webagi, Madam Lady, Araba petitioner na Evan Taragani toilet sing and Kuni the Langaki, Same Secretary Amazon Minister the Pisin Giver, Iba Serolado, Kanan Biduna disposed on View Hibasne. Coordinator si Kanarak Wada, Petitioner Gimake the Senator Council, Namirapum, Zoten Drone Lebakba Council. Syed Mortaza Ahmada assist tawki Corner petitioner ki make the liap ki council sigi submission sing taraba matungda Government Advocate Y Asangi Mot Chindra Chalakiba Additional Government Advocate T.S. Surukumarna cases respondent number Amoiriba Additional Chief Secretary Forest Environment Amazon Climate Change the corner issue to notice lauki Corner issue to respondent number 1 ki notice adu Government Advocate Y Asang so amukhana lauki baga loinana Case asig matangi hearing pangthokadaba numita counter affidavit file tarunaba kona direction pigi atopa pau amada BDF singi tolof hengat pagi yaurumdre khongjang sangsilagane Chief Minister NBR na mai tangbal lugdun karak numit jungba matungda famkiba state cabinet mifamda BDF singi damakta lekha na lauki warep singda BDF singi khwaitagi barwaina tandu da lakliba thagi honarium gi sang hengat na bagi matangda yaukidaba si apenba faude haina all Manipur BDF Welfare Association ki Central Committee ki General Secretary Administration alias Laisram na phongdokre
wafam asing asing impal gi mafam amada pangthokiba pawgi mifam amada mahna pawmisina phongdokhibane General Secretary na makhatana phongdokhibada legang na PDF sing wakadamadi awawa khangbidun ngarang pangthokiba cabinet mifam da phutoktuna khanabikhiba adugi damakti yam thaganinga oi adwa PDF sing gi thagi honarim engatbagi matangda tanduna lakhiba demand gabari leinaba wafam di yawrakhitre maram masina PDF sing gi thagi honarim engatna bagi matangda legang na tha ase kunbari phawagi manungda phutoktuna khanabiu karigumba matamga chana mabangda honarim engatnadaba khanabidraba amadi pakum amada piraktrabadi PDF garden single loinana Sandan Committee na akan bakhongjang sangsilagani anasu pawmisinda phongdoki Gaidon Rongmai IMC ki committee ki member da ki disqualified tawgre Imphal Municipal Corporation ki ward number 1 ki corporator orambaji Gaidon Rongmai bo council asiki planning and publicity committee ki standing committee ki member orambadagi kodakta ki disqualified tawbakul hidden Manipur Municipalities Act 1994 ki section 60 ki mari leinaba provision ki makhada matik chaba thabak lawkalagani haire wafam asing asi mahot loisangi commissioner M join thoki border amana haibani mahatarakwa atopa pawda mafam amada mai yadraga khunggang pumba mai pi dabagi matangda deputy chief minister da miyang changnana bataksin gre Meghalaya ke manung chanba khunggang amada electricity department na mai view yakidaba adubu all India Trinamool Congress ke wangang loi sagedes goklena akan bamong di yating daba phongdokhi bagaloina na hiramasi ke matangda deputy chief minister Preston Chinsong da aiba cherol pisun na ahen bamiyang changnana bataksin gre haire deputy chief minister da pisin kiba mahage cherol asigi matungina AITC ki wangang loi asi maghela dynamite humli ki khongsata status da thongge atoba magna mafam masida thunglaba matung government gi bakada thabak toribo official singna lairaba miyam gi meukta aranba thabak thawong kya satharamba thengna ke mafam amda mai yadraga khunggang pumba na mai pi daba thengna rake khwaidagi hena ngak libari khunggang amda leiba yung kya adugi manungda khara khakna mai ki bill pi daba gi damata khunggang pumba mai piram daba thengna re masidi mai gi tax sak na thiriba musing gi right mangan bane khunggang adugi mioi ambar mai gi tax thiri adobo thidaba khra yawi aduna khunggang pumba mai mutat ba basi criminal ki oiba thawngni asingba ran ba thabak toribo officer natragana asingba ran ba thabak toribo officer natragana staff sing asigi matakta mari leina basing logi oiba chap chaba action lokol kadabane maram de mai gi tax sang na thiriba musing gi right state government natragana electricity department amat bagi right laite makatarakwa atop pau amada sangdok chaba ai senjam thoi thoi ba maidai channel maming na DSP thoi thoi aina interview logda panhaidaba mayam khunaida chana chunaba wan oikiba do party RVF amadi lebak miyam da lanjare amugana tawjaroi aina haijari sangdok jariba senjam thoi thoi ba maidai idina West Bengal ki minister ani ki jumdariat chathakre loba crore kun hena phagarkre West Bengal ki teacher recruitment scam mari in enforcement directorate ki official sinangase West Bengal ki minister Partha Chatterjee amasung Paris adhikari ki residence da recha thagre official source aman haribadi ngasi yupung nipan makhai taba matamdan enforcement directorate ki official 7/8 na minister Chatterjee nagdala ki residence da laglaga yupung taraga mathoi forward recha thage red da minister Chatterjee ki jamna naknaba Arvida Mukherjee ki residence premises da ki selo ne lupa kun hena phagar kre enforcement directorate ki atopa team amana kursi Bihar district ki Meghalaya da laiba minister adhikari ki residence da recha thaki bagal loina imong manung ki music ka wari sana ge enforcement directorate ki source aman hair minister ani ki residence da recha thaki ba atuka matam chana manana West Bengal Board of Primary Education ki former chairman Malik Bhattacharya ki yumda recha thagi West Bengal School Service Commission ki recommendation matungina dead school singkoina government sponsor tawpa oza group C amsung D ki staff sing recruitment tawbada asoiba ranba kaya yaure haibasi CBI ki investigation amada khangbangam kibane makatarakwa atopa Manipur ki pau amakhatanga NK group ke office ta hand grenade thamjalamle Imphal East district ki Porompat police station konba new Lampulen deliver NK group private financial company ke office da sakang dabas ne hand grenade amathamjalamle ngasi yupung mapan rom ta wada new Lampulen deliver NK group ke office da hand grenade amalaire haibaki pau Porompat police station la phangpadagi Porompat police ki team amana mafam adu da sangsin da yenglubada NK group office ki mapan thambal reception ki NK group office ki mapan thamba reception ki desk madak da hand grenade jawba angobu masu ki khaw amaleram ke kodak da hand grenade thamjilam libo office building of the police na bi kana amada sangan da ngak to na thamlaba matung da bomado
Manipur Police की bomb expert की टीम लाख तो hand grenade अदो असोयंगम याउदन इपुंग 10 मिनट 10 मगारुम ताबदे लौथोके hand grenade अदो Manipur Police की bomb expert की टीम नंगा से इपुंग 10 गा मथोयरम ताबदा आवाजिंग द पूरक थुगाई की आरे bomb tamjiलंबगी थौदोक अदुग मरी लेना पोरुंपर पुलिस ना केस अमर रजिस्टर तौग्रे निंगसिंग बयाई सही असिगी जुलाई 10 कनि थोइदा एनकेर ग्रुप के मैनेजिंग डायरेक्टर वरिबा जारबोक तुलिहल tabok vidagi nongsaifam sanjit ki yumgi gate hand grenade amayan sin no thanambagi thawdok laikhrabani aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari channel is atom da kanarabadi subscribe tawi business subscribe tawi ramaloinana like and share to sukawi kanuk namak po amakhanna thagasari